Shahitya Seva Samiti Kakching Manipur ki Yangkhainipan Suba Mapok Kumon Thouram Ngasi Pangthokkhribaga LOINANA Samiti ASINA CHAHI KHUDING ki PIRAGA LAKPA KHORIROL ki manasing su LANTHOKKHRE Kakching Fausupat Laikai da Leiba Library and Information Center ki Mipunsang da Pangthokhiba Thouram maduda JN Manipur Dance Academy ke Vice Chairman Nongjam Joychandra Shahitya Seva Samiti Kakching ki President Khetri Bear Amade Shahitya Academy Awardee Yumnam Ibom Chana Presidium Member Sing Oina Sarukya Ki Ngasi Lanthokkiba Khorirol Gi Mana Sing Adude Anganba Khunaida Nupigi Saktam Haina Mingthonba Larik Asigi Ayiba Dr. KSH Santada Yambem Mani Shahitya Mana Inglising Anikun Mari Humvutara Mathoigi Nganu Thangong Haina Mingthonba Wasem Wari Asigi Ayiba ES Sundarda Yandrembam Sulata Pursar Inglising Anikun Mari Chingku Moirang Leima Ningsing Kabidas Mana Inglising Anikun Marina Imagi Kaitel Hairiba Sairing Asigi Ayiba Tongbram Amarjit KSH Chauba Translation Award Inglising Anikun Marina Laisabi Macha Amagi Diary Gi Ayiba Nongmaitem Kiran Kumar KSH Nalini Shahitya Mana Inglising Anikun Marina Hinglamge Nasunglangi Haina Mingthonba Sairing Lariki Ayiba Kasardagi Thokchom Anjana Amadi Yandrembam Godhadhar Ningsing Mana Inglising Ani Kun Marina Nungsibi Japan gi Ayiba Sarachan Thiamda Lanthokki Ngasi Lanthokkiba Tongan ba Manasing aduda sel oina lupa lising tara Sol amasong Sakhangche amamam yauri Mana Lanthokpagi Thouram maduga Mari Leinana Samiti ASINA Puthokpa Chungthangi Humfutaret Suba Edition Miyamda Fongdokhi Hauzik Thokliba Lanasida Manipur Gingam Khay Ngaknabagi Damak Thawai Katkraba Amade Khol Ngakpagi Thodang Lawriba Singi Mapamda Minute Ani Tumina Leptana Ikai Kumnabasu Utki Thouram aduda Laikidraba Ayiba Shahitya Academy Awardee Amasung Chungthangi Editor Su Oiramba Maibam Nabakishwar Amasung Saknairaba Ayiba Pukrambam Kunjogi Matangda Dr. Chirom Rajketan Amadi Kakching Samarjit na Marikchumba Wafam Singh Fongdokhi